Haukiba English Ingani Taramapangi Government Higher Secondary School Singi Contract Basis ta Lecturer oina Government na appoint taukiba Lecturer apunba Chatruka Ahumgi Association Lecturers Association Manipur English Ingani Taranipan Batch na Makoigi Post adu Cabinet na decision lauduna English Ingani Kunithoigi January nipanda regular takrabasu Hauzik fauba regularization gi pending process loisindana thambagi mayokta Haukiba tha asigi kunmathoidagi chatharakliba pen down strike ki manung channa Thaubalda leiba Chauyama Higher Secondary School gi batch asigi lecturer Oza Singna pen down strike chathaduna lakli English ingani kunhumdoi gi April amada thokiba regularization order da regular pay pigani haina palli adubu chahi ahum hela fauba regular pay fangdana leiri Oza Singa sina fongdorakpagi matungina Satra Singa amadi state asigi awaba fibam yengduna karigumba protest amata tawduna Oza Singi duty mapung fana pangthoktuna lakli Fangliba contract ki pay asisu chang naina pidabada natana ningsinglaga wakat ama thangatlaba matamdata piduna lakli Asigumba kaya asina Oza Sing aduki matik awaba mayoknari Asigumba kaya asi yengduna laingakna athuba matamda regularization gi pending process asi athuba matamda loisinbiduna regular pay pinaba amadi aiba cherolama piduna thajaba pinaba association asigi maikaidagi loinana Chauyama Higher Secondary School gi batch asigi Oza Singi maikaidagi appeal tawrakli Lakliba tha asigi tang kuntaruk faubagi manungda hairiba dabi asi thabakto onthoktrabadi akanba makhataba khongjang kaya changsingani haina fongdorakli Khanbikiba lectures aduga 2022 da regularize tawraba matungda date 2023 ki April dagi with effect from 2024-25 haina asum consecutively tolop salary enjoy tawjagadaba wajasing asi tolop enjoy tawdabna maram oirakanda Hairiba Oza-sing asina pen down strike changandre pen down strike changan basina maram oiraga kwaidagi awaba sapu piribasi kanadano haitadi Chauyama Higher Secondary da leiba mairo sing asida haingai letan awaba oire school asigi vice principal ni haina purabanina school asigi management tawna honamada hojik Oza-sing tai koina haijaba matamda su makoigi haktur Haman to hak oibanina akoina haijabada sumaram chadaba oibanina akoina angam tawi abutabu mainstream like Manipuri gumba English kuma sidati Oza Sing asi English tai koigi Oza madi si kainoni regularized lectures ni aduga Manipuri da su regularized lectures ta moi koi an yauri mai to na haiba biologist ta ju laidi Makan matengi maruina stream kudi magda Oza totally Chauyama secondary da trama choice na difang to sina maro ba kanda pen down spec to sina maro ba kan sida angang sida aduki mate sabu pire principal amadi Oza Sing unama ko pairaga khange maram masina state government na yabi gi gudi matungina kogi pen down strike to bidiba kogi colleagues haiba tare kogi teachers community gi makoi ju khamiraga tungda holok provision bilen sigi singa sigi ju khamira kanda khaba ubira kani haibga sa tawi